ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯤꯡꯌꯦꯟ ꯅꯥꯆꯣꯝ ꯌꯨꯇꯨꯕ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯏꯅꯥꯛ ꯈꯨꯟꯕꯒ ꯂꯥꯏꯔꯕꯒ ꯑꯣꯟꯅꯕ. ꯋꯥꯔꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ. ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯀꯔꯤꯒꯨꯝꯕ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ. ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯣꯏꯔꯦ. ꯅꯨꯄꯥ ꯑꯗꯨꯅ ꯆꯤꯡꯗ ꯀꯥꯗꯨꯅ ꯁꯤꯡ ꯆꯜꯂꯨꯔꯒ ꯃꯗꯨ ꯌꯣꯜꯂꯒ ꯆꯦꯡ ꯆꯥꯛ ꯂꯩꯗꯨꯅ ꯃꯈꯣꯏ ꯑꯅꯤꯇ ꯇꯔꯛ ꯌꯥꯝꯅ ꯋꯥꯅ ꯅꯪꯅ ꯍꯤꯡꯖꯕꯣꯏꯔꯦ. ꯅꯣꯡꯃꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥꯅ ꯁꯤꯡ ꯆꯟꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯐꯖꯕꯤ ꯅꯨꯄꯤꯗꯨꯅ ꯇꯨꯔꯦꯟꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯕ ꯀꯥꯔꯛꯄꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯝꯅꯥꯏꯕ ꯑꯉꯣꯝ ꯅꯤꯡꯊꯧꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯨꯔꯕꯣꯏꯔꯦ. ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯑꯉꯣꯝ ꯅꯤꯡꯊꯧꯗꯣ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯈ꯭ꯔꯦ. ꯐꯖꯈ꯭ꯔꯦꯗ, ꯀꯅꯥꯒꯤ ꯅꯨꯄꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯇꯪ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯔꯕꯗꯤ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ, ꯃꯤꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯂꯦꯝꯖꯈ꯭ꯔꯅꯤꯗ. ꯃꯐꯝ ꯑꯃꯇꯪꯗꯤ ꯈꯪꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯉꯣꯝ ꯅꯤꯡꯊꯧꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯏꯔꯕꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯕꯣꯏꯔꯦ. ꯑꯗꯨꯒ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯃꯨꯡꯗꯒꯤ ꯈꯨꯖꯥꯏ ꯑꯃ ꯏꯁꯤꯡ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯂꯒ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯉꯝꯕꯗꯨꯗ ꯄꯤꯔꯦ. ꯑꯉꯣꯝ ꯅꯤꯡꯊꯧꯅ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯒ, "ꯏꯕꯦꯝꯃ, ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯏꯁꯤꯡ ꯄꯤꯊꯛꯄ ꯑꯁꯤꯗꯤ ꯑꯩꯍꯥꯛ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ. ꯑꯩꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯉꯣꯝ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨꯅꯤ. ꯅꯪꯅ ꯑꯄꯥꯝꯕ ꯑꯃꯠꯇ ꯍꯥꯏꯌꯨ, ꯁꯣꯏꯗꯅ ꯄꯤꯒꯦ" ꯍꯥꯏꯔꯛꯄꯗ ꯁꯍꯦꯟꯕꯤ ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯄꯣꯏꯔꯦ. "ꯅꯅꯥꯏ, ꯑꯩꯗꯤ ꯏꯆꯝ ꯆꯝꯕꯤ ꯅꯨꯄꯤꯅꯤ. ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯏꯔꯕꯅ ꯅꯨꯡꯇꯤꯒꯤ ꯁꯤꯡꯖꯟꯗꯨꯅ ꯊꯥꯛꯄꯤꯔꯤ. ꯉꯁꯤ ꯑꯩꯒꯤ ꯏꯈꯨꯠꯇꯒꯤ ꯏꯁꯤꯡ ꯈꯨꯌꯥ ꯑꯃꯇꯪ ꯏꯕꯨꯡꯉꯣ ꯑꯉꯝꯕꯅ ꯊꯛꯄꯤꯈꯤꯕꯁꯤ ꯅꯅꯥꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ. ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯑꯃꯨꯛ ꯂꯩꯈꯤꯒꯅꯤ?" ꯑꯉꯣꯝ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯑꯗꯨꯛ ꯅꯤꯡꯊꯤꯖꯕꯤ ꯅꯍꯥꯛꯅ ꯂꯥꯏꯔꯀꯣꯟꯗ ꯄꯠꯇꯨꯅ ꯃꯥꯡꯕ ꯄꯥꯝꯃꯨꯏ. ꯑꯩꯒ ꯂꯣꯏꯅꯅ ꯌꯥꯏꯐꯀꯣꯟꯗ ꯂꯩꯔꯨꯔꯁꯤ." ꯑꯉꯝꯕꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯣ ꯌꯥꯅꯤꯡꯂꯦ. ꯑꯗꯨꯕꯨ ꯍꯥꯊꯨ ꯆꯠꯈꯤꯕꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯖꯗꯕ ꯂꯩꯕꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯉꯣꯝ ꯅꯤꯡꯊꯧꯅ ꯄꯣꯔꯝ ꯄꯣꯝꯃꯤꯠ ꯄꯨꯝꯅꯃꯛ ꯇꯥꯛꯂꯝꯂꯦ. ꯑꯗꯨꯗꯒꯤ ꯑꯉꯝꯕꯗꯣ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ. ꯑꯉꯝꯕꯅ ꯇꯥꯛꯂꯝꯕ ꯃꯇꯨꯡ ꯏꯟꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯅ ꯑꯍꯤꯡꯗ ꯃꯥꯒꯤ ꯅꯨꯄꯥ ꯂꯥꯏꯔꯕ ꯁꯤꯡꯖꯟꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ, ꯅꯍꯥꯛ ꯁꯤꯡꯖꯟꯕꯁꯤ ꯇꯣꯛꯂꯣ. ꯆꯤꯡ ꯃꯥꯟ ꯍꯥꯏꯕꯁꯦ ꯁꯥ ꯀꯩꯒꯤ ꯃꯐꯝꯅꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯅꯥꯛ ꯈꯨꯟꯕꯒꯤꯗ ꯆꯠꯂꯒ ꯁꯤꯜꯂꯪꯂꯨꯔꯁꯤ." ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯃꯔꯩ ꯌꯦꯟꯅꯔꯛꯄꯗꯒꯤ ꯃꯃꯩꯊꯪꯗ ꯈꯨꯠ ꯊꯣꯡꯅꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯣ ꯆꯩ ꯇꯞ ꯇꯥꯅ ꯆꯥꯔꯦ. ꯅꯣꯡꯉꯥꯜꯂꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯣꯝ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯋꯥꯅ ꯐꯨꯕꯗꯒꯤ ꯋꯥꯌꯦꯟꯕꯤꯅꯕ ꯆꯠꯈ꯭ꯔꯦ. ꯃꯈꯣꯏ ꯑꯅꯤ ꯑꯉꯣꯝ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯦ. ꯅꯨꯄꯤꯒꯤ ꯋꯥꯀꯠ ꯇꯥꯔꯒ ꯑꯉꯣꯝ ꯅꯤꯡꯊꯧꯅ, "ꯆꯨꯝꯃꯤꯗ, ꯅꯣꯡꯃꯒꯤ ꯁꯤꯡ ꯆꯜꯂꯨꯔꯒ ꯆꯥꯕ ꯍꯥꯏꯕꯁꯦ ꯑꯁꯣꯏꯕ ꯅꯨꯃꯤꯠ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯇꯣꯛꯄꯅ ꯐꯩ" ꯍꯥꯏꯔꯛꯄꯗꯒꯤ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯖꯕ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯄꯨꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯖꯕ ꯑꯩꯈꯣꯏꯗ ꯁꯨ ꯅꯣꯝꯒꯅꯨ ꯇꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯨ ꯑꯉꯝꯕꯒꯤ ꯀꯔꯤ ꯄꯨꯛꯆꯦꯜ ꯀꯧꯕꯒꯦ? ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯉꯝꯕꯒꯤ ꯃꯐꯝꯗ ꯆꯥꯛ ꯆꯔꯥ ꯑꯃꯠꯇ ꯆꯥꯖꯒꯦ ꯍꯥꯏꯕꯗ ꯂꯦꯝꯅ ꯈꯛ ꯄꯤꯖꯕꯤꯅꯤꯡꯂꯣꯏ. ꯁꯨ ꯅꯣꯝꯂꯒ ꯇꯥꯟꯖꯕ ꯏꯔꯟꯗꯤ ꯑꯁꯦꯡꯕ ꯏꯔꯟꯅꯤ. ꯊꯕꯛ ꯅꯣꯝꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥꯅꯤ." ꯋꯥ ꯑꯁꯤ ꯇꯥꯕꯗ ꯑꯉꯝꯕꯅ, "ꯅꯇꯨ ꯊꯤꯔꯒ ꯃꯥꯕꯨ ꯊꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯈꯥꯏꯅꯈꯣ. ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤꯗꯕꯨ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯊꯕꯛ ꯇꯧꯔꯕꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯂꯩꯁꯅꯨ. ꯊꯕꯛ ꯁꯨꯕ ꯄꯥꯝꯕ ꯅꯪꯗꯤ ꯊꯥꯛꯄ ꯉꯝꯂꯣꯏ." "ꯍꯥꯏ ꯅꯨꯄꯤ, ꯅꯪ ꯀꯔꯤ ꯄꯥꯝꯃꯤ?" ꯍꯪꯂꯛꯄꯗ ꯅꯨꯄꯤꯗꯨꯅ "ꯑꯉꯝꯕꯒꯤ ꯅꯥꯛꯇ ꯂꯩꯖꯔꯕꯁꯨ ꯌꯥꯖꯩ" ꯈꯨꯝꯕꯣꯏꯔꯦ. ꯃꯁꯤ ꯇꯥꯕꯗ ꯑꯉꯝꯕꯒꯤ ꯅꯨꯄꯤ ꯈꯨꯔꯥꯏ ꯂꯩꯃꯅ ꯃꯥꯒꯤ ꯅꯨꯄꯥꯗ, "ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯁꯛ ꯐꯖꯕꯤ ꯏꯕꯦꯝꯃꯁꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯍꯧꯔꯣ. ꯁꯨ ꯅꯣꯝꯕ ꯄꯥꯝꯖꯕ ꯑꯩꯗꯤ ꯂꯥꯏꯔꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯒꯦ" ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯕꯗꯨꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯆꯠꯈ꯭ꯔꯦ. ꯂꯥꯏꯔꯕꯗꯨꯁꯨ ꯃꯪꯂꯥ ꯍꯥꯔꯥ ꯃꯐꯝ ꯈꯪꯗꯅ ꯈꯨꯔꯥꯏ ꯂꯩꯃꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ. ꯂꯥꯏꯔꯕꯒ ꯈꯨꯔꯥꯏ ꯂꯩꯃꯒ ꯑꯅꯤꯗꯣ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯅ ꯂꯩꯃꯤꯟꯅꯔꯦ. ꯂꯥꯏꯔꯕꯅ ꯅꯣꯡꯃꯒꯤ ꯐꯪꯂꯛꯄ ꯁꯦꯟꯅ ꯅꯤꯅꯤ ꯆꯠꯅꯕ ꯍꯣꯠꯅꯗꯨꯅ ꯅꯣꯡꯃꯒꯤ ꯈꯔ ꯂꯦꯝꯍꯟꯕ ꯉꯝꯖꯔꯦ. ꯈꯔ ꯂꯦꯝꯍꯧꯕ ꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯄꯩꯕꯗꯨ ꯎꯕꯗ ꯁꯤꯡ ꯂꯂꯣꯟꯕ ꯂꯥꯛꯇꯨꯅ ꯄꯨꯟꯅ ꯂꯩꯕꯤꯈꯤꯕꯣꯏꯔꯦ. ꯅꯣꯡꯃ ꯂꯥꯏꯔꯕꯅ ꯎ ꯑꯀꯪꯕ ꯃꯇꯨꯞ ꯑꯃ ꯊꯦꯡꯅꯗꯨꯅ ꯃꯀꯛ ꯑꯃ ꯀꯛꯂꯒ ꯃꯌꯨꯝꯗ ꯄꯨꯔꯛꯏ. ꯅꯨꯄꯤꯅ ꯅꯨꯄꯥꯒꯤ ꯀꯣꯛꯊꯣꯡꯗꯣ ꯊꯥꯕꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯄꯗ ꯆꯤꯡꯅꯗꯨꯅ ꯌꯦꯡꯂꯨꯕꯕꯨ ꯑꯒꯔ ꯑꯣꯏꯔꯝꯂꯦ. ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯈꯨꯔꯥꯏ ꯂꯩꯃꯒꯤ ꯊꯧꯑꯣꯏꯟꯁꯤꯟꯗꯒꯤ
ꯂꯥꯏꯔꯕꯅ ꯂꯩꯀꯥꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡ ꯆꯥꯛ ꯈꯥꯡꯗꯨꯅ ꯑꯒꯔ ꯎ ꯑꯗꯣ ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯂꯦꯝꯍꯟꯗꯅ ꯃꯗꯨ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯑꯒꯔ ꯂꯂꯣꯟꯕꯁꯤꯡ ꯂꯥꯛꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯌꯨꯝ ꯀꯩ ꯁꯤꯡꯒꯩ ꯐꯧꯒꯩ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯁꯜ ꯁꯪꯒꯣꯜ ꯍꯣꯖꯪꯅꯆꯤꯡꯕ ꯁꯥꯗꯨꯅ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯦ꯫ ꯅꯣꯡꯃꯗꯤ ꯈꯨꯔꯥꯏ ꯂꯩꯃꯅ ꯃꯥꯒꯤ ꯅꯨꯄꯥ ꯂꯥꯏꯔꯕꯗ ꯍꯥꯏꯕꯣꯏꯔꯦ, ꯍꯧꯖꯤꯛꯇꯤ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯁꯦꯠꯄ ꯏꯟꯕ ꯊꯣꯏꯗꯣꯛꯅ ꯋꯥꯠꯇꯔꯦ, ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯅꯛꯇꯨꯅ ꯃꯤꯡꯆꯠ ꯇꯥꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ, ꯃꯇꯤꯛ ꯆꯥꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯇꯧꯕꯤꯗꯨꯅ ꯁꯒꯣꯜ ꯇꯣꯡꯂꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯌꯦꯜꯁꯪꯗ ꯀꯥꯕꯤꯌꯨ꯫ ꯂꯩꯄꯥꯛ ꯅꯤꯡꯊꯧꯅ ꯋꯥꯌꯦꯜ ꯊꯧꯗꯥꯕ ꯑꯗꯣ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯇꯥꯕꯤꯌꯨ꯫ ꯂꯥꯏꯔꯕꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗꯨ ꯏꯟꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯉꯟ ꯆꯥꯗꯨꯅ ꯋꯥꯌꯦꯜꯁꯪꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯍꯦꯛ ꯍꯦꯛ ꯆꯠꯄꯣꯏꯔꯦ꯫ ꯋꯥꯌꯦꯜꯁꯪꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯋꯥꯌꯦꯟꯕꯗꯣ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯕꯣꯏꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯎꯗꯨꯅ ꯅꯤꯡꯊꯧꯅꯁꯨ ꯃꯁꯛ ꯈꯔ ꯈꯔ ꯈꯪꯕꯤꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯋꯥꯌꯦꯜꯁꯪꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯗ ꯁꯥꯗꯥꯟꯕ ꯆꯠꯅꯕ ꯍꯥꯏꯕꯗ ꯂꯥꯏꯔꯕꯗꯨꯕꯨꯁꯨ ꯌꯥꯎꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯕꯤꯔꯦ꯫ ꯂꯥꯏꯔꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯀꯨꯝꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯈꯨꯔꯥꯏ ꯂꯩꯃꯗ ꯇꯝꯂꯦ꯫ ꯈꯨꯔꯥꯏ ꯂꯩꯃꯁꯨ ꯍꯔꯥꯎꯖꯔꯦ, ꯃꯍꯥꯛꯅ ꯅꯤꯡꯖꯕ ꯊꯨꯡꯂꯒꯅꯤ ꯈꯟꯖꯔꯦ꯫ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ, ꯆꯥꯅ ꯊꯛꯅꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯟꯖꯒꯅꯤ꯫ ꯋꯥꯐꯝ ꯑꯃꯅ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯁꯥꯗꯥꯟꯕ ꯆꯠꯄꯗ ꯅꯤꯡꯊꯧꯕꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯒꯗꯕ ꯇꯥꯛꯀꯗꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯕꯅ ꯆꯌꯣꯝ ꯆꯦꯡꯖꯦꯜꯅꯆꯤꯡꯕ ꯄꯨꯔꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯌꯧꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯗ ꯃꯌꯥꯝ ꯑꯉꯝ ꯑꯊꯧꯁꯤꯡ ꯇꯤꯜꯂꯕꯗ ꯅꯤꯡꯊꯧꯅ ꯁꯥ ꯇꯥꯅꯕꯒꯤꯗꯃꯛ ꯁꯒꯣꯜ ꯊꯧꯔꯗꯨꯅ ꯎꯃꯪꯒꯤ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯁꯣꯝꯗꯅ ꯑꯉꯣꯝ ꯅꯤꯡꯊꯧꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯛ ꯐꯖꯕꯤꯒ ꯑꯍꯤꯡ ꯆꯨꯞꯄ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯊꯣꯛꯄꯗ ꯌꯥꯍꯧ ꯊꯦꯡꯕꯗꯒꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯆꯠꯄ ꯅꯪꯍꯧꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯂꯕꯣꯏꯔꯦ꯫ ꯁꯥꯗꯥꯟꯕ ꯆꯠꯈꯤꯕ ꯅꯤꯡꯊꯧꯅ ꯅꯨꯃꯤꯠꯇꯣ ꯁꯥ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗ ꯁꯖꯤ ꯑꯃꯈꯛꯇꯪ ꯊꯦꯡꯅꯗꯨꯅ ꯇꯥꯟꯅꯕꯗ ꯁꯒꯣꯜ ꯈꯨꯔꯨꯞ ꯊꯥꯅ ꯊꯧꯈꯤꯕꯅ ꯃꯅꯥꯏ ꯃꯁꯜ ꯑꯃꯠꯇꯅ ꯇꯥꯟꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯔꯕ ꯑꯗꯨꯇꯪꯗꯤ ꯀꯟꯅ ꯇꯥꯟꯅꯗꯨꯅ ꯅꯤꯡꯊꯧꯒ ꯂꯣꯏꯅꯔꯤ, ꯑꯇꯩꯗꯤ ꯃꯝꯁꯤꯜꯂꯛꯄꯗ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯇꯥꯟꯅꯔꯛꯄ ꯁꯖꯤꯗꯨꯁꯨ ꯎꯃꯪ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯗꯨꯅ ꯄꯨꯡꯃꯝ ꯃꯝꯂꯦ꯫ ꯅꯤꯡꯊꯧꯅ ꯍꯟꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯂꯥꯏꯔꯕ ꯑꯗꯨꯇꯪ ꯂꯩꯔꯝꯕ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯆꯥꯎꯈꯠꯂꯤ꯫ ꯂꯥꯏꯔꯕꯅ ꯅꯤꯡꯊꯧꯕꯨ ꯃꯇꯥ ꯆꯥꯕ ꯃꯐꯝꯗ ꯄꯨꯔꯗꯨꯅ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯔꯦ꯫ ꯃꯇꯤꯛ ꯆꯥꯕ ꯁꯦꯕꯥ ꯇꯧꯖꯔꯕ ꯃꯇꯨꯡꯗ ꯈꯨꯔꯥꯏ ꯂꯩꯃꯅ ꯌꯣꯝꯂꯛꯄ ꯆꯌꯣꯝꯗꯣ ꯃꯅꯤꯡꯊꯧꯗ ꯀꯠꯆꯔꯦ꯫ ꯆꯌꯣꯝ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯅꯤꯡꯊꯤꯖꯅ ꯁꯦꯝꯂꯕ ꯄꯣꯊꯥꯁꯪꯗ ꯅꯤꯡꯊꯧꯕꯨ ꯄꯣꯊꯥꯍꯜꯂꯦ꯫ ꯁꯒꯣꯜ ꯑꯅꯤꯗꯨ ꯎ ꯑꯃꯗ ꯄꯨꯟꯁꯤꯜꯂꯒ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ ꯑꯍꯤꯡ ꯃꯤꯡꯁꯦꯟ ꯈꯥꯡꯗꯨꯅ ꯅꯤꯡꯊꯧꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯥꯏꯔꯕꯅ ꯏꯁꯤꯡ ꯁꯣꯛꯂꯨꯗꯨꯅ ꯅꯤꯡꯊꯧꯅ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗ ꯍꯪꯕꯣꯏꯔꯦ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯂꯥꯏꯔꯕꯅ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯗ ꯇꯝꯖꯔꯕꯗ ꯅꯤꯡꯊꯧꯅ ꯄꯦꯟꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, ꯅꯍꯥꯛꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯑꯩꯍꯥꯛ ꯑꯣꯟꯊꯣꯛꯅ ꯄꯦꯜꯂꯤ꯫ ꯀꯅꯥꯃꯠꯇꯅ ꯏꯇꯨꯡ ꯏꯜꯂꯛꯇ꯭ꯔꯕꯗ ꯅꯪꯇꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯪꯅ ꯑꯄꯥꯝꯕ ꯑꯃꯠꯇ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯤꯌꯨꯗꯅ꯫ ꯂꯥꯏꯔꯕꯅ ꯅꯅꯥꯏ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯑꯉꯣꯝ ꯅꯤꯡꯊꯧ ꯍꯥꯞꯄꯤꯌꯨ ꯍꯥꯏꯖꯕꯗ ꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯗꯨꯅ ꯃꯊꯪꯒꯤ ꯂꯣꯏꯁꯪ ꯇꯤꯟꯅꯕꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯐꯝꯅꯥꯏꯕ ꯑꯉꯝꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗꯣ ꯑꯉꯣꯝ ꯅꯤꯡꯊꯧ ꯍꯥꯞꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯑꯦ꯫ ꯍꯧꯅꯕꯤ ꯃꯅꯥ ꯃꯊꯨꯝ ꯃꯤꯅꯥꯏ ꯃꯤꯁꯜ ꯗꯣꯂꯥꯏ ꯂꯦꯡꯖꯥꯎꯅꯆꯤꯡꯕ ꯄꯤꯗꯨꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯣꯏꯍꯟꯗꯨꯅ ꯂꯩꯄꯥꯛ ꯋꯥꯌꯦꯜ ꯊꯧꯗꯥ ꯌꯥꯎꯍꯟꯗꯨꯅ ꯂꯥꯏꯔꯕꯗꯣ ꯅꯤꯡꯊꯧꯒꯤ ꯃꯇꯤꯛ ꯆꯥꯕ ꯐꯝꯅꯥꯏꯕ ꯑꯣꯏꯈꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯤꯕ ꯄꯥꯎꯇꯥꯛꯇꯤ ꯁꯛꯍꯦꯟꯕꯤ ꯂꯤꯟꯗꯥꯎꯕꯤ ꯍꯥꯏꯅꯕꯒꯨꯝ ꯃꯁꯛꯇꯃꯛ ꯐꯖꯕ ꯃꯒꯨꯟꯗꯤ ꯌꯥꯎꯗꯕ ꯅꯨꯄꯤꯗꯤ ꯃꯥꯡ ꯇꯥꯛꯅꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯁꯛ ꯐꯖꯕꯤ ꯄꯥꯝꯂꯨꯕ ꯍꯥꯟꯅꯒꯤ ꯑꯉꯣꯝ ꯅꯤꯡꯊꯧꯗꯣ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯊꯔꯛꯈꯤ꯫ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯂꯧꯁꯤꯡ ꯂꯩꯕꯤ ꯈꯨꯔꯥꯏ ꯂꯩꯃ ꯐꯪꯖꯕꯗꯒꯤ ꯁꯤꯡꯖꯟꯕ ꯂꯥꯏꯔꯕꯗꯣ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫